ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥꯇꯣꯟ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯣꯝꯄꯣꯛ ꯀꯧꯕ ꯑꯉꯥꯡ ꯑꯃꯅ ꯊꯕꯥꯇꯣꯟꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯊꯕꯥꯇꯣꯟ, ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯊꯕꯥꯇꯣꯟ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ, ꯍꯦꯡꯉꯥ, ꯀꯩꯅꯣ? ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯃꯗꯨ ꯍꯪꯂꯒ ꯅꯪꯒꯤ ꯀꯩ ꯀꯥꯟꯅꯕꯅꯣ? ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ? ꯀꯩꯅꯣꯝꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯂꯨꯈꯝꯗꯨ ꯅꯞꯇꯅ꯫ ꯍꯦꯔ ꯏꯆꯦ, ꯌꯥꯝꯅ ꯐꯥꯎꯕꯒꯤ ꯋꯥꯔꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯔꯤꯗ ꯀꯥꯏꯕ ꯌꯥꯎꯔꯒꯦ? ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ꯫ ꯑꯉꯥꯡ ꯅꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯑꯩꯅ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨ ꯈꯪꯉ ꯀꯩꯗꯧꯔꯒꯦ? ꯅꯠꯇ꯭ꯔꯒꯅ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔꯣ? ꯊꯕꯥꯇꯣꯟꯅ ꯁꯥꯎꯔꯞꯅ, ꯍꯦ, ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯕ? ꯌꯥꯝꯅ ꯂꯝꯍꯦꯟꯖꯁꯅꯨ꯫ ꯑꯩꯁꯦ ꯅꯆꯦꯅꯤ ꯅꯆꯦ, ꯁꯤꯈꯛ ꯀꯥꯎꯅ꯫ ꯏꯆꯦ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯌꯥꯏ ꯀꯩꯅꯣ? ꯅꯃꯤꯠ ꯀꯥꯛꯇ ꯉꯥꯏꯔꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅ ꯅꯈꯣꯏꯅ ꯃꯥꯅꯄꯥꯗ ꯇꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯇꯥꯛꯆꯧꯅ ꯀꯌꯥꯗ ꯌꯦꯡꯉꯨꯅꯤ꯫ ꯍꯧꯖꯤꯛꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯈꯣꯏ ꯂꯣꯏꯅ ꯐꯨꯕ ꯁꯣꯏꯔꯣꯏꯀꯣ? ꯃꯈꯣꯏꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯐꯨꯕꯤꯔꯣꯅꯦ ꯆꯦ, ꯇꯥꯟꯅꯕꯤꯔꯣ꯫ ꯃꯁꯤ ꯇꯣꯝꯄꯣꯛꯅ, ꯊꯕꯥꯇꯣꯟ ꯑꯐꯥꯎꯕꯤ, ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ꯫ ꯊꯕꯥꯇꯣꯟꯅ ꯁꯥꯎꯅ, ꯍꯦ, ꯊꯣꯔꯥꯏ ꯃꯆꯥ, ꯅꯣꯏꯗ ꯍꯥꯠꯂꯒꯦꯍꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯀꯟꯅ ꯍꯦꯛ ꯆꯦꯟꯈꯤ꯫ ꯃꯈꯣꯏꯅ ꯊꯕꯥꯇꯣꯟꯕꯨ ꯍꯦꯛ ꯂꯛꯅꯩ꯫ ꯃꯥꯕꯨ ꯂꯛꯅꯕꯁꯤꯅ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯇꯣꯟ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯏ꯫ ꯁꯥꯎꯅ ꯍꯥꯏꯖꯩ, ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯗꯧꯔꯤ꯫ ꯑꯃꯨꯛꯇ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯌꯥꯝ ꯍꯦꯜꯂꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅꯦ ꯑꯋꯥꯡꯒꯤ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏ ꯐꯥꯎꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣ꯫ ꯑꯗꯨꯒꯅꯦ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯛꯎ꯫ ꯃꯍꯥꯛꯅ ꯁꯦꯟꯐꯝꯗꯣ ꯂꯧꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯄꯤꯔꯅꯤ ꯍꯥꯏꯔꯒꯅꯦ ꯉꯁꯤ ꯐꯥꯎꯕ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯗꯦ꯫ ꯃꯥꯅ ꯑꯗꯨꯝ ꯉꯝꯗꯨ ꯂꯩꯔꯦ꯫ ꯅꯪ ꯑꯃꯨꯛꯇ ꯁꯦꯜꯗꯣ ꯊꯧꯔꯨꯁꯨ ꯆꯠꯂꯣ꯫ ꯁꯦꯜ ꯍꯥꯏꯕ ꯀꯌꯥꯅꯣ ꯏꯃꯥ? 2,000ꯅꯤ꯫ ꯌꯥꯝ ꯌꯥꯝꯈ꯭ꯔꯄꯣꯠꯅꯤꯀꯣ꯫ ꯑꯃꯨꯛꯇ ꯅꯪ ꯊꯧꯔꯨꯁꯣ꯫ ꯀꯔꯤ ꯇꯧꯕꯒꯤ ꯃꯤꯉꯣꯟꯗ ꯁꯦꯜ ꯄꯤꯔꯣꯏꯅꯣ ꯏꯃꯥꯕꯣ? ꯍꯩ, ꯃꯥꯅ ꯁꯦꯜ ꯈꯔ ꯆꯤꯜꯂꯤ, ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯦꯛ ꯄꯤꯔꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯣꯏꯅ ꯏꯃꯥꯗꯒꯤ ꯆꯥꯎꯔꯒ ꯂꯩꯔꯦ꯫ ꯏꯃꯥꯅ ꯐꯅ ꯁꯦꯜ ꯊꯧꯕꯅꯤ, ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯤꯌꯨ ꯈꯛ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯑꯃꯨꯛꯇ ꯊꯧꯔꯨꯁꯣ꯫ ꯍꯣꯏ ꯏꯃꯥ, ꯃꯥꯅ ꯍꯦꯛꯇ ꯃꯆꯤꯜ ꯊꯤꯔꯒ ꯌꯥꯔꯗ꯭ꯔꯣ? ꯃꯤꯒꯤ ꯃꯔꯜ ꯄꯨꯈꯩ ꯄꯨꯔꯒ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕꯅꯦ ꯂꯧꯔꯛꯀꯗꯕꯅꯤ꯫ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯍꯦꯛ ꯂꯧꯔꯛꯑꯕ ꯏꯆꯦꯁꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯃꯥꯅ ꯉꯥ ꯊꯣꯡꯗꯣꯏꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯇꯣꯟ ꯃꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯆꯤꯟ ꯃꯔꯩ ꯌꯥꯝ ꯐꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯁꯦꯜꯗꯣ ꯃꯔꯥꯏꯅ ꯂꯧꯖꯔꯛꯁꯅꯤ꯫ ꯊꯕꯥꯇꯣꯟꯅ ꯂꯝꯕꯤꯗ ꯆꯠꯅ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯒ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯩ ꯊꯤꯛ ꯇꯧꯒꯦꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ꯫ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯀꯧꯏ, ꯑꯣ ꯏꯅꯦ ꯇꯣꯝꯕꯤ, ꯑꯩ ꯂꯥꯛꯑꯦ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ꯫ ꯏꯃꯨꯡꯗ ꯂꯩꯕ ꯇꯣꯝꯕꯤ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯛꯄꯗꯨꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯈꯔ ꯈꯧꯇꯛ ꯆꯥꯕ ꯐꯥꯎꯏ꯫ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ, ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯁꯦ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤ ꯋꯥꯅꯤ꯫ ꯃꯆꯤꯟꯁꯨ ꯌꯥꯝ ꯀꯟꯕꯅꯤ꯫ ꯃꯍꯥꯛꯀ ꯉꯥꯡꯅꯗꯧꯔꯤꯕꯁꯤ ꯑꯩꯕꯨ꯫ ꯊꯕꯥꯇꯣꯟꯅ ꯍꯥꯏ, ꯀꯩꯅꯣ ꯏꯅꯦ, ꯁꯦꯜ ꯄꯨꯈ꯭ꯔꯒ ꯁꯨꯛꯁꯤꯡꯗꯦ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯣ? ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯀꯗꯥꯏꯅꯣ ꯁꯦꯜ? ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯂꯥꯏꯔꯤꯛꯀꯥꯁꯦ ꯄꯨꯈ꯭ꯔꯒꯦ꯫ ꯇꯣꯝꯕꯤꯅ ꯃꯈꯣꯜ ꯀꯥꯏꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯎ, ꯐꯝꯈꯤꯁꯤ꯫ ꯍꯣꯏ ꯏꯅꯦ, ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ, ꯁꯦꯜ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯀꯗꯥꯏꯅꯣ? ꯁꯠ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤ꯫ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯁꯨ ꯅꯃꯥꯒꯤ ꯑꯇꯣꯟꯕ ꯁꯦꯜꯗꯣ ꯅꯍꯥꯟꯅ ꯄꯤꯊꯣꯛꯅꯤꯡꯂꯕꯅꯤꯗ꯫ ꯑꯗꯨꯗ ꯂꯩꯇꯕ ꯑꯃ ꯌꯥꯎꯕꯁꯤꯗ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯊꯕꯥꯇꯣꯟ, ꯅꯃꯥꯗꯅꯦ ꯏꯅꯦꯅ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯤꯔꯒꯅꯦ ꯍꯥꯏꯅꯅꯦ ꯍꯥꯏꯔꯣꯀꯣ꯫ ꯀꯩꯅꯣ ꯏꯅꯦ, ꯀꯩꯒꯤ ꯅꯣꯡ ꯅꯤꯅꯤꯅꯣ? ꯀꯩꯒꯤ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯩꯕꯅꯣꯕ? ꯍꯧꯖꯤꯛ ꯄꯤꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯁꯦꯟꯐꯝꯗꯣ ꯄꯨꯊꯣꯔꯛꯑꯣ꯫ ꯂꯩꯔꯗꯤ ꯄꯤꯊꯣꯛꯂꯅꯤꯅꯦ꯫
ꯂꯩꯇꯕꯒꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯏꯅꯦ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯃꯛ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦꯔꯥ ꯀꯩ ꯋꯥꯅꯣꯗ ꯅꯪꯒꯤꯗꯨꯗꯤ ꯂꯩꯇꯕꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯁꯦꯜ ꯁꯥꯕ ꯍꯩꯕ ꯃꯤꯔꯣ ꯏꯅꯦꯅ ꯏꯃꯥꯗꯒꯤ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯆꯤꯟ ꯑꯗꯨꯅ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯃꯗꯨ ꯀꯔꯤꯒꯤ ꯏꯅꯦꯅ ꯀꯥꯎꯕꯤꯕꯒꯦ ꯍꯣ ꯃꯇꯝ ꯑꯗꯨꯗꯗꯤꯅꯦ ꯁꯦꯜ ꯑꯗꯨꯇꯕꯨ ꯐꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈ꯭ꯔꯤꯕꯅꯤ ꯏꯅꯦ ꯏꯅꯦꯒꯤ ꯋꯥꯇꯥꯁꯤꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯄꯤꯗ꯭ꯔꯤꯔꯣ ꯁꯦꯟꯐꯝꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯣ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯟꯖꯤꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯍꯥ ꯂꯩꯕꯨ ꯂꯩꯔꯕꯗꯤ ꯉꯁꯥꯏꯅ ꯑꯩ ꯄꯤꯔꯅꯤ ꯑꯣꯏꯗꯕ ꯋꯥꯗꯣ ꯈꯤꯛ ꯉꯥꯡꯂꯅꯨ ꯀꯩꯗꯧꯒꯦꯅꯦ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯋꯥꯏꯀꯣ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯥꯏꯔꯤꯉꯩꯁꯤꯗ ꯐꯖꯅ ꯄꯨꯊꯣꯔꯛꯑꯣ ꯍꯩꯃꯥ ꯅꯪꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯑꯩꯅ ꯉꯥꯡꯂꯤꯕ ꯂꯣꯟ ꯑꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯊꯕꯥꯇꯣꯟ ꯑꯁꯨꯝ ꯁꯥꯎꯒꯠꯂꯛꯏ ꯃꯈꯣꯟꯗꯨ ꯈꯔ ꯍꯧꯔꯞꯅ ꯏꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤꯔꯥ ꯍꯥ ꯀꯔꯤꯅꯣ ꯏꯅꯦꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯁꯤꯕꯨ ꯏꯅꯦꯅ ꯄꯥꯝꯕꯤꯔꯤꯕꯁꯦ ꯑꯦ ꯍꯦꯛꯇꯒ ꯁꯥꯎꯒꯠꯄꯤꯒ ꯇꯧꯏꯅꯦ ꯍꯩ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨꯀꯣ ꯆꯨꯝꯅ ꯉꯥꯡꯅꯕꯗꯤ ꯏꯅꯦꯅ ꯁꯤꯟꯕꯤꯕ꯭ꯔꯣ ꯏꯐ ꯐꯖꯅ ꯑꯩꯁꯨ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯦꯗꯅ ꯂꯩꯇꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯍꯥ ꯌꯥꯔꯗ꯭ꯔ ꯁꯤꯅꯤ ꯍꯣ ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯅꯦ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯇꯧꯕꯤꯅꯨ ꯅꯁꯝ ꯃꯔꯨ ꯈꯔ ꯍꯧꯔꯤꯕꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯄ ꯉꯝꯒꯗꯕꯤ ꯊꯕꯥꯇꯣꯟꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ ꯅꯪ ꯃꯁꯤꯗ ꯇꯣꯝꯕꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯌꯩꯖꯗꯨꯅ ꯍꯔꯦ ꯍꯔꯦ ꯌꯥꯝꯅ ꯉꯝꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯦ ꯅꯪꯗꯤ ꯍꯩ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯅꯦ ꯃꯊꯛꯀꯤ ꯍꯟꯗꯕꯨ ꯃꯔꯤ ꯌꯦꯠꯅꯕ ꯉꯝꯃꯤꯅꯦ ꯃꯁꯦ ꯍꯣꯏ ꯌꯦꯠꯅꯕ ꯇꯥꯕꯅꯤ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯍꯣ ꯂꯩꯇꯦ ꯑꯩꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯦ ꯍꯣ ꯂꯩꯇ꯭ꯔꯦ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯕꯥꯇꯣꯟ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯤꯡꯒ ꯈꯔ ꯐꯠꯇꯕꯒ ꯃꯅꯦꯇꯣꯝꯕꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯃꯪꯒꯣꯜꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯦꯇꯣꯝꯕꯤꯒꯤ ꯃꯁꯝ ꯑꯗꯨꯕу ꯃꯈꯨꯟ ꯍꯦꯛꯇ ꯐꯣꯏꯕ ꯍꯧꯏ ꯇꯣꯝꯕꯤꯅ ꯑꯦ ꯀꯩꯅꯣꯅꯦꯍꯦ ꯁꯝꯒ ꯍꯦꯛꯇ ꯐꯣꯏꯔꯛꯂꯤꯕꯁꯤꯕꯨ ꯊꯥꯗꯣꯛꯑꯣꯅꯦ ꯑꯌꯣ 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 ꯏꯃꯥ ꯅꯥꯕꯅ ꯁꯤꯔ ꯍꯩꯋꯥꯅꯤ ꯊꯥꯗꯣꯛꯑꯣ ꯑꯗꯨꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯤꯒꯤ ꯃꯔꯟ ꯇꯣꯜꯂꯒ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯤ ꯍꯧꯖꯤꯛꯃꯨꯛ ꯁꯤꯡꯒꯗꯕꯅꯤ ꯍꯩ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯂꯩꯁꯥꯕꯤ ꯅꯪꯅꯕꯨ ꯑꯁꯤ ꯌꯧꯅ ꯉꯝꯂꯕ ꯍꯌꯦꯡ ꯅꯅꯦꯝꯕꯣꯛꯀꯥꯗꯣ ꯐꯨꯕ ꯉꯝꯗꯧꯔꯤꯕ ꯅꯨꯄꯤꯅꯤꯀꯣ ꯅꯪ ꯃꯗꯨ ꯅꯪꯅ ꯎꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯅ ꯐꯨꯅꯤꯡꯂꯤ ꯐꯨꯒꯅꯤ ꯐꯨꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯌꯥꯝꯅ ꯊꯨꯅ ꯅꯔꯣꯟ ꯆꯨꯝꯃꯨ ꯏꯃꯥꯒꯤ ꯑꯇꯣꯟꯕ ꯁꯦꯜꯁꯤꯡꯗꯣ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯂꯦꯛ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯁꯝꯁꯦ ꯑꯩꯅ ꯐꯣꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯈꯪꯉꯨ ꯇꯣꯝꯕꯤ ꯑꯅꯥꯕꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯈꯨꯝꯃꯤ ꯍꯣ ꯄꯤꯔꯒꯦ ꯏꯅꯦ ꯁꯦꯜꯗꯣ ꯄꯤꯔꯒꯦ ꯇꯣꯝꯕꯤꯅ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯊꯕꯥꯇꯣꯟ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯏ ꯇꯣꯝꯕꯤꯅ ꯄꯤꯔꯒꯦ ꯑꯩ ꯂꯧꯊꯣꯛꯂꯨꯒꯦ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ ꯊꯨꯅ ꯂꯧꯊꯣꯔꯛꯑꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯑꯃꯨꯛ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯕ ꯀꯩ ꯍꯥꯟꯅ ꯇꯩ ꯆꯥꯔꯣꯏꯀꯣ ꯂꯣꯠꯂꯣꯏꯗ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯨꯔꯦ ꯃꯗꯨꯕꯨ ꯊꯕꯥꯇꯣꯟꯗ ꯄꯤꯔꯤ ꯁꯤꯗ ꯂꯩꯔꯦ ꯂꯧꯔꯣ ꯄꯨꯈ꯭ꯔꯣ ꯊꯕꯥꯇꯣꯟꯅ ꯍꯥꯏ ꯁꯦꯜꯁꯤ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯑꯇꯣꯟꯕ ꯁꯦꯜꯗꯣ ꯄꯤꯊꯣꯛꯅꯤꯡꯗꯕꯅꯦꯕ ꯃꯗꯨꯕꯨ ꯀꯔꯤ ꯃꯀꯣꯛꯅꯣ ꯍꯥꯏꯕꯅꯤ ꯄꯨꯅꯤꯗꯤ ꯈꯪꯕ ꯁꯤꯡꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯏꯅꯦ ꯃꯇꯨꯡꯗ ꯈꯛ ꯇꯧꯅꯨ ꯑꯩ ꯆꯠꯂꯦ ꯊꯕꯥꯇꯣꯟ ꯁꯦꯜꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯍꯥꯏꯖꯍꯧꯏ ꯄꯨꯔꯥ ꯑꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅꯤꯀꯣ ꯑꯩꯒꯤ ꯁꯝ ꯑꯁꯤꯕꯨ ꯐꯅꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯐꯣꯏ ꯍꯥꯏꯕꯅꯤꯗ ꯀꯌꯥꯗꯤ ꯅꯥꯈ꯭ꯔꯦ ꯑꯐꯥꯎꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯨꯔꯅꯨꯀꯣ ꯑꯩꯅꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯂꯩꯃꯍꯜꯗꯨ ꯁꯛꯇꯥ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ ꯃꯉꯣꯟꯗꯒꯤ ꯂꯧꯔꯨꯕ ꯁꯦꯟꯐꯝꯗꯣ ꯁꯨꯛꯁꯤꯡ ꯍꯦꯛ ꯁꯤꯡꯂꯣꯏꯅ ꯈꯜꯂꯨꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤꯁꯤ ꯍꯦꯛ ꯂꯥꯛꯇꯅ ꯅꯝꯗꯅ ꯂꯧꯈꯤꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯂꯩꯃꯍꯜꯅ ꯃꯪꯒꯣꯜꯒꯤ ꯙꯔꯤꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯗꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯄꯤꯊꯣꯛꯅꯤꯡꯗꯕꯅꯤ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯂꯩꯕꯒ ꯊꯣꯡꯒꯥꯜꯗ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯏ ꯊꯕꯥꯇꯣꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯇꯥꯔꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯅꯅꯦꯗꯒꯤ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯂꯧꯔꯛꯂꯕ꯭ꯔꯣ ꯂꯧꯔꯛꯏ ꯏꯃꯥ ꯀꯩꯁꯨ ꯂꯩꯇꯕ ꯍꯟꯅꯨꯕꯤ ꯃꯥꯅ ꯍꯦꯛꯇ ꯉꯝꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯑꯩꯅ ꯑꯍꯥꯟꯕ ꯁꯦꯜꯗꯣ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡꯉꯦ ꯈꯥꯡꯕꯩ ꯋꯥꯅꯤ ꯄꯤꯌꯨꯁꯦ ꯁꯨꯛꯌꯥ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯑꯩꯅꯁꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯃꯗꯨꯗ
ꯅꯆꯥꯏꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯗꯨ ꯍꯦꯛ ꯂꯥꯛꯇꯅ ꯏꯅꯦꯒꯤ ꯃꯁꯝꯗꯨ ꯇꯥꯛꯑꯦꯇ ꯐꯣꯏꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯁꯦꯜꯗꯣ ꯄꯤꯔꯒꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯄꯤꯔꯛꯏ ꯏꯆꯦꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤ ꯂꯩꯃꯍꯜ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖꯩ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯦꯝꯃ ꯏꯃꯥꯅ ꯌꯥꯔꯦ ꯃꯤ ꯎꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯍꯦꯛꯇ ꯉꯝꯊꯣꯛꯅꯧ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯅꯦ ꯈꯪꯍꯟꯒꯗꯕꯅꯤ ꯑꯗꯨ ꯏꯃꯥ ꯅꯪꯅ ꯊꯣꯡꯅꯤ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯊꯣꯡꯗꯗꯤꯀꯣ ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯆꯠꯂꯒ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯨꯒꯦ ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯒ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯥꯁꯨꯅꯦ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯐꯠ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯊꯕꯥꯇꯣꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯦꯜ ꯑꯗꯨꯗ ꯌꯦꯡꯖꯩ ꯃꯍꯥꯛꯁꯨ ꯃꯐꯤ ꯑꯃ ꯍꯣꯡꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯩꯃꯍꯜꯅ ꯆꯥꯛ ꯊꯣꯡꯂꯤ ꯉꯥ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯎꯅ ꯊꯨꯝꯅꯕ ꯃꯍꯥꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯪꯅ ꯅꯠꯇꯦꯀꯣ ꯆꯥꯛ ꯂꯥꯝꯂꯤꯕꯁꯦ ꯅꯃꯥꯏꯁꯨ ꯌꯥꯝꯅ ꯂꯥꯝꯂꯤꯕ ꯖꯥꯠꯅꯤ ꯆꯥꯛꯀꯤ ꯋꯥꯗꯤ ꯊꯣꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯋꯥꯠꯂꯤ ꯑꯁ ꯇꯜꯂꯤꯍꯦ ꯑꯁꯨꯛ ꯌꯥꯝ ꯂꯥꯝꯃ ꯀꯥꯟꯁꯤꯗ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯁꯣ ꯍꯣꯔꯦꯟ ꯏꯃꯥꯅ ꯂꯣꯏꯔꯀꯥꯟꯗ ꯀꯧꯔꯛꯑꯒꯦ ꯑꯗꯣ ꯏꯃꯥ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯨꯀꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯗꯣꯏꯅꯤ ꯍꯣꯏ 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 ꯊꯕꯥꯇꯣꯟ ꯍꯧꯒꯠꯂꯤ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯅꯄꯥꯗꯨꯕꯨ ꯍꯜꯂꯛꯈꯤꯗ꯭ꯔꯤꯕ꯭ꯔꯅꯦꯍꯦ ꯃꯈꯣꯟ ꯃꯋꯥꯒꯝꯇ ꯇꯥꯗꯦꯅꯦ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯤꯗ ꯏꯃꯥ ꯀꯩꯅꯣꯗ ꯃꯥꯕꯨ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯕꯅꯦ ꯆꯥꯛꯈꯨꯝꯗꯒꯤ ꯊꯕꯥꯇꯣꯟ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯍꯧꯏ ꯇꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟꯁꯨ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯎꯔꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯩ ꯍꯜꯂꯛꯂꯤ ꯍꯩ ꯉꯁꯤ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯕꯤꯕꯒ ꯌꯥꯎꯔꯕꯒꯦ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯅꯤ ꯑꯩꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯕꯒꯦꯅꯦ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯈꯨꯝꯃꯤ ꯉꯥ ꯊꯣꯡꯂꯤ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯕ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤꯅ ꯄꯨꯈꯤꯕ ꯁꯦꯜꯗꯣ ꯁꯤꯡꯉꯨ ꯁꯨꯛꯌꯥ ꯌꯥꯗꯕꯗꯣ ꯑꯩꯅ ꯉꯁꯥꯏ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯃꯈꯣꯏꯗ ꯊꯥꯔꯒ ꯁꯦꯜ ꯑꯗꯣ ꯊꯧꯍꯜꯂꯨꯕꯅꯤ ꯅꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯁꯝ ꯐꯣꯏꯕꯗ ꯁꯦꯜꯗꯣ ꯄꯤꯔꯛꯑꯦꯌꯦ ꯑꯗꯨꯒꯤ ꯉꯥ ꯊꯣꯡꯂꯤꯕ ꯃꯁꯤꯗ ꯆꯥꯎꯔꯦꯟꯅ ꯀꯩꯅꯣꯗ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯔꯒ ꯁꯦꯜ ꯊꯧꯍꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯊꯧꯍꯟ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤꯁꯦ ꯑꯔꯥꯏꯕ ꯅꯆꯥ ꯅꯠꯇꯦꯌꯦ ꯃꯆꯤꯟ ꯃꯔꯩ ꯀꯟꯈ꯭ꯔꯕ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅꯅꯦ ꯑꯩꯅ ꯃꯥꯕꯨ ꯍꯦꯛꯇ ꯊꯥꯕꯅꯤ ꯉꯁꯤꯗꯤ ꯁꯦꯜꯗꯣ ꯐꯪꯂꯦꯗꯅ ꯏꯆꯦ ꯑꯗꯨꯒꯤ ꯃꯁꯝ ꯐꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦꯗꯨ ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯅ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ ꯑꯦ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯁꯦꯜ ꯄꯨꯔꯒ ꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯇꯧ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅ ꯃꯅꯥ ꯀꯟꯈ꯭ꯔꯕ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯐꯥꯎꯕꯤꯅ ꯁꯣꯏꯗꯅ ꯍꯥꯏꯅꯕ ꯇꯥꯔꯦ ꯍꯣ ꯍꯥꯏꯅꯤꯡꯉꯥꯏꯖꯁꯅꯨ ꯍꯥꯏꯅꯖꯁꯅꯨ ꯑꯩ ꯀꯩꯁꯨ ꯅꯆꯨꯡꯗꯦ ꯑꯩꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯇꯧꯔꯣ ꯅꯈꯣꯏꯅ ꯃꯅ ꯆꯥꯟꯊꯣꯛꯄ ꯇꯧꯔꯣꯀꯣ ꯇꯧꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯂꯒꯦ ꯆꯥꯎꯔꯦꯟ ꯍꯥꯏꯐꯝ ꯈꯪꯗ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯂꯩꯃꯍꯜꯅ ꯆꯥꯛ ꯃꯈꯥ ꯇꯥꯅ ꯊꯣꯡꯍꯧꯏ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯅꯤ ꯅꯨꯡꯁꯥꯁꯨ ꯐꯅ ꯁꯥꯏ ꯊꯕꯥꯇꯣꯟ ꯂꯝꯕꯤꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯂꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯍꯩꯅꯧꯅꯤꯅꯦ ꯑꯁꯤꯗ ꯄꯥꯜꯂꯤꯁꯤꯗꯤ ꯆꯥꯎꯏꯍꯦ ꯈꯪꯆꯥꯕ ꯆꯥꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯑꯃꯅꯤ ꯍꯦꯛꯇ ꯍꯦꯛꯑꯒ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯗꯨꯋꯥꯏꯗ ꯆꯩꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯆꯩ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ ꯆꯩꯒ ꯂꯩꯇꯦꯅꯦ ꯑꯩꯕꯨ ꯍꯦꯛꯇꯕꯗꯤ ꯌꯥꯗ꯭ꯔꯤꯁꯦ ꯍꯣꯏꯗ ꯎꯊꯛꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯒ ꯍꯦꯛꯄ ꯍꯥꯏꯗꯨꯅꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯀꯥꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯦꯛꯇ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯥꯅꯤꯡꯕ ꯍꯩꯅꯧ ꯑꯗꯨ ꯍꯦꯛꯏ ꯍꯩꯅꯧꯒꯤ ꯎꯁꯥ ꯑꯃꯗ ꯐꯝꯗꯨꯅ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯍꯩꯅꯧꯗꯨ ꯆꯥꯔꯒ ꯂꯩ ꯇꯥꯟꯖꯥꯁꯤꯗ ꯄꯤꯕꯥꯒ ꯊꯝꯕꯧꯒ ꯍꯦꯛ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯍꯩꯅꯧ ꯎꯁꯥꯗ ꯐꯝꯗꯨꯅ ꯍꯩꯅꯧ ꯆꯥꯔꯤꯕ ꯊꯕꯥꯇꯣꯟꯕꯨ ꯍꯦꯛ ꯎꯔꯗꯨꯅ ꯏꯇꯥꯎ ꯎꯊꯛꯁꯤꯗ ꯐꯝꯗꯨ ꯂꯩꯔꯤꯕꯁꯤ ꯊꯕꯥꯇꯣꯟꯅꯤꯅꯦ ꯍꯣꯏꯅꯦ ꯅꯨꯄꯤ ꯃꯥꯅꯒ ꯎꯊꯛ ꯑꯁꯤꯗꯒ ꯍꯦꯛꯇ ꯀꯥꯏꯅꯦ ꯂꯛꯅꯔꯨꯁꯤ ꯂꯥꯎꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯆꯪꯁꯤꯜꯂꯤ ꯄꯤꯕꯥꯅ ꯍꯥꯏ ꯊꯕꯥꯇꯣꯟ ꯅꯪꯗꯤ ꯎꯊꯛꯇꯨꯗ ꯀꯩꯗꯧꯔꯤꯕ
Thabatona sat hekta khumi. Hainok saisi udro. Nupi nangna kanana uda kanage taraklaga thukhang no tekpu tarene. E kaidoge haisa. Haino hekki haina kaini kaino. Nupi na uda kardi udu mayapta pande haina hainabado nangbu kaisu khangdrabo. Madu oidabu wani nupi sumini kaino kem tauroi. Aikhoina sida laktuna haino khra khra sajabase. Nahak ne kabidana haino da palaktradi kamai tawni. Hoi bunga yamna pakte ko. Pakte haibu kaino. Yam thuna kumtharo nang hojik khulai ka gi mising tauro. E kari gi takadoi ba. Nupi nangna ukabage. Masida Thabatona makolado khara warabna. Hey, nasuba kaining mrna khoyeni. Yam thu jakro chalo. Chalo raisini. Aikhoidi haino jage laksabani. Adoide tumine heklaga saba kaidoge. Nangna du phamaga leiraga. Aidi phamdawri. Aikhoi ukage nang yam thu kumdaro. Yam taningde ko ngek haino saba sida chappham ye khangde. E masina piste kainomnina. Ngawbu ngawbra kaino. Handabuki wai sida Thabaton makada phanek songthari aduga hai. Hojiki du kariba. Lukham du tharadi tarang chani se. E yam phawai wara nang se. Phawe nang kaidoge habino. Bibana thamaudu yengduna. Ido masigi nu bisinu pagoira budiko. Kasai China dawni. Nupi mana wa kaisi kana kana ngangadana. Kaiba. Ai nupi ure kadarage. Ha. Ai nupi ure kadarage. Hekta pudatna sebra. Kibidaw nupi kaido. Ai di nate. Thambawna. Ido masigi nupi se pura phawbini. Maga manaruba yaba nate. Chalarose pura kainom nemi. Makhoi ani Thabaton bulakna ge haina changlubra haibabu khuiraga oina hankhirami Thabatona. Mi ga shushitaba sari. Hey, ai si Thabaton ni Thabaton. Nupa isu kibigedaba nati. Haino du siksik tuna makabang na mahagsat kri. Nung munamit amada, nung yay ka upakang masa mana Thabaton heklag narami. Thabaton, hai su hai bani nang nupa dong nagatawre. Nupa kaise hekta pui hai. Ado, nang nupa amda panglare. Ay goy na koy narasidana. Asum haina wahi kaya mahaiduna Thabaton mo karim narami. Masida Thabaton di sawuna loirami. Henga, angang na haidu kaino. Mingi hekta kauradana. Sahida nang nagkhasikhan baigwani da. Adu kari khalige. Kaday, nangi khudang do. Ay paige. Ay koy ni koy narasi. Mahagyam na usitaba mataw sida Thabaton sawuna loire. Asawa sigi mayayna nongyaybu mahangna phaduna phuba yabu phurami nongyay. Ana China duga loinana mayum tamna senkhirami Thabaton haizahawi. Angang magumana aigon hekta laknaba yabraba aduni khangaba hekta phute kadabani. Masu mayum dahali somda nongyayna mama Arubi da pau tammi. Ima Thabaton aigon phurene tu aigi maidu tarib dakse yengo mane aigon phurene. Arubi Masanu pana tamliba pau du butabuda mahak sabuna loire. Kari Mane hekta aigi sanu pada phuriba. Madugi masa aphawi dun hekta tawba yabra. Nungai ni ba ai tawke. Ai hausi ma khoide satluke. Masanu pidu warake habadi sukan khangde ne. Moi khangde ba mado. Arubi asawba magaloinana mapi ama induna leimahalgi mayum tamna chatlami. Leimahalgi mayum dani mangolda phisa duna leiriba leimahalbu yingduna asum naire. Leimahal Nangi na sana piya pawudu leibra Maamuta kagturo Wangang nage Leimahal Arubi ki wapam asitabada Pisaba toktuna Kari wahi kondano niya Sumna hibi bayada bro Kari ki sumna ngang mo Ngangoy Nasana pitu tunang tagagturo Kari ki no ay gisa buhang libo niya Ay gisa ki pasaba saktam do Yengi hay na hay ni bro Hahay wo Nangi na sana pitu bukari na pasaba ki Nate Magi masak tubu kadai di yeng bayagi. Hai, nangi na sana pitu na aigi sana pau pura mene. Karama na pina mahak, yam na tuna gogturo. Kari, aigi sana pina bu, Arubi bema, nasindu kag tira nuda. Aigi sa sibu, na koy mayam kitay na pamlo. Hoy di kari to bugisin tisa do riba. Isa no pa do, mana pura me hay na. Mamay mamika do, daki tak tataraga halak liba ni. Ay na, yam na sorry ba ni. Nasaan pitu tuna kagturo. Leimahal sa kumba lepte.
ꯍꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯑꯁꯤꯅꯅꯦ ꯐꯨꯔꯤꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯣ ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯕꯒꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯁꯣꯅꯣ ꯁꯨꯏꯅꯦ ꯏꯁ ꯃꯥ ꯃꯉꯥꯏꯔꯦꯅꯦ ꯂꯩꯀꯥꯏꯁꯤꯗ ꯐꯥꯎꯔꯤꯕꯁꯦ ꯍꯩ ꯅꯆꯥꯁꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯠꯁꯠꯁꯨ ꯈꯔ ꯇꯝꯕꯤꯌꯨ ꯀꯣ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯃꯗꯧꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄꯗꯣ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣ ꯃꯃꯥ ꯑꯩꯅ ꯊꯥꯒꯦ ꯌꯥꯎꯅ ꯊꯥꯔꯤꯕꯅꯤ ꯃꯁꯤꯗ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯃꯥ ꯅꯆꯥꯅꯦ ꯍꯥꯏꯕꯗ ꯆꯠ ꯍꯦꯛ ꯆꯥꯏꯗꯀꯣ ꯍꯩ ꯅꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯣ ꯇꯧꯕ ꯌꯥꯝ ꯉꯝꯃꯤꯅꯦ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯜ ꯐꯥꯎꯗ ꯐꯥꯎꯔꯛꯁꯅꯨ ꯃꯁꯝꯅ ꯐꯣꯏꯔꯒ ꯊꯥꯒꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯁꯝ ꯐꯣꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯑꯩꯅꯅꯦ ꯅꯪꯒꯤ ꯅꯁꯝꯗ ꯍꯥꯟꯅ ꯐꯣꯏꯕ ꯉꯝꯃꯤꯀꯣ ꯍꯔꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯀꯤꯔꯤꯗ ꯀꯣꯟꯊꯣꯛꯅ ꯅꯆꯥꯅꯨꯄꯤꯗꯣ ꯈꯔ ꯋꯥꯔꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤꯅꯦ ꯅꯨꯄꯤ ꯑꯃꯗꯧꯅ ꯂꯩꯍꯟꯕꯤꯌꯨ ꯍꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯃꯃꯥ ꯑꯩꯅ ꯂꯩꯍꯟꯒꯦ ꯌꯥꯎꯅ ꯂꯩꯍꯜꯂꯤꯕꯅꯤ ꯑꯔꯨꯕꯤ ꯂꯩꯃꯍꯜꯒ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯏꯁ ꯃꯥꯒꯤ ꯃꯆꯥꯗꯣ ꯍꯥꯟꯅ ꯋꯥꯔꯛꯀꯦꯗ ꯍꯥꯏꯗ꯭ꯔꯗꯅ ꯇꯥꯟꯅꯔꯒ ꯃꯁꯝ ꯑꯁꯤ ꯐꯨꯔꯨꯔꯨꯁꯦ ꯁꯛꯇꯥ ꯃꯥꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯨꯏꯔꯒ ꯍꯟꯈ꯭ꯔꯦꯗꯅ ꯏꯃꯨꯡꯗꯒꯤ ꯊꯕꯥꯇꯣꯟ ꯊꯣꯛꯂꯛꯂꯤ ꯊꯕꯥꯇꯣꯟꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯀꯅꯥꯒꯅꯣ ꯏꯃꯥ ꯅꯪꯅ ꯍꯧꯖꯤꯛꯇ ꯂꯥꯎꯅꯈ꯭ꯔꯤꯕꯗꯨꯅ ꯑꯋꯥꯡꯂꯣꯝꯒꯤ ꯑꯔꯨꯕꯤꯗꯣ ꯃꯥꯒꯅꯤ ꯑꯦ ꯃꯥꯒꯗꯤ ꯀꯔꯤꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯐꯨꯔꯨꯕ꯭ꯔꯣ ꯍꯣꯏ ꯐꯨꯔꯨꯏ ꯀꯔꯤꯒꯤ ꯅꯪꯗꯤ ꯐꯨꯔꯤꯕ ꯑꯉꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯛꯅꯔꯒ ꯂꯩꯔꯤꯅꯤ ꯍꯟꯖꯤꯟ ꯑꯗꯨꯝ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯦꯛꯇ ꯐꯨꯔꯕ ꯍꯣꯏꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯍꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯑꯗꯨꯅꯤ ꯐꯨꯒꯗꯕꯅꯤ ꯏꯆꯥꯗꯨ ꯎꯕꯨ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗꯤꯅꯦ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯍꯦꯛꯇ ꯐꯨꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯆꯥꯟꯅꯖꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜ ꯂꯝꯕꯤꯗ ꯆꯠꯂꯤ ꯑꯔꯨꯕꯤꯁꯨ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯊꯣꯛꯂꯛꯄꯅꯤ ꯃꯗꯨꯗ ꯆꯥꯎꯔꯦꯜꯕꯨ ꯃꯥꯅ ꯍꯦꯛ ꯎꯔꯝꯃꯤ ꯍꯥꯏꯖꯩ ꯇꯥꯗ ꯆꯥꯎꯔꯦꯜꯅꯤꯅ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯗꯤ ꯑꯩ ꯃꯉꯣꯟꯗ ꯋꯥꯐꯝꯁꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯃꯥꯒꯤ ꯅꯨꯄꯤ ꯆꯔꯣꯏ ꯃꯥꯟꯕꯤꯗ ꯍꯥꯏꯕꯗꯨꯅꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ ꯇꯥꯗ ꯆꯥꯎꯔꯦꯟ ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ ꯊꯕꯛ ꯑꯃ ꯆꯠꯄꯅꯤꯗ ꯑꯩꯁꯤ ꯋꯥ ꯑꯃ ꯇꯥꯗꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯟꯕ ꯀꯔꯤ ꯋꯥꯅꯣꯅꯦ ꯋꯥꯁꯤ ꯇꯥꯗ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ ꯉꯔꯥꯡꯗ ꯁꯨꯝꯗꯧꯕ ꯇꯥꯗꯒꯤ ꯅꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯕꯨ ꯐꯨꯔꯛꯂꯤꯕꯅꯤꯅꯦ ꯃꯣꯏ ꯃꯃꯤꯠꯀꯥꯗꯣ ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇ ꯗꯥꯛꯐꯝ ꯉꯥꯛꯇ ꯇꯥꯔꯤ ꯄꯣꯠꯅꯤ ꯑꯩꯅ ꯉꯔꯥꯡ ꯏꯆꯦꯗ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯂꯕ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯀꯟꯈꯠꯂꯤ ꯇꯥꯗ ꯅꯆꯟ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯇꯥꯗꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯕꯦꯝꯃ ꯊꯕꯥꯇꯣꯟꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯈꯔ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯑꯃꯗꯧꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯐꯖꯅ ꯉꯥꯡꯅꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯇꯧꯕꯁꯤꯗ ꯃꯈꯥ ꯇꯥꯅ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏꯅ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯇꯥꯗ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕ ꯍꯥꯏꯕ ꯇꯥꯔꯅꯤ ꯅꯪꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯛꯀꯦ ꯑꯗꯣ ꯅꯈꯣꯏ ꯁꯥꯎꯒꯅꯨꯀꯣ ꯇꯥꯗ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯖꯗꯦ ꯐꯔꯦ ꯑꯩꯁꯨ ꯊꯕꯛ ꯊꯣꯛꯂꯛꯄꯅꯤ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜ ꯆꯠꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯍꯥꯏꯖꯍꯧꯏ ꯇꯁ ꯀꯝꯗꯧꯏ ꯍꯥꯏꯔꯦꯗꯅ ꯍꯥꯏꯔꯦꯕ ꯅꯨꯡꯉꯥꯏꯔꯦ ꯂꯩꯃ ꯂꯥꯏꯕꯤ ꯁꯛꯊꯤꯕꯤ ꯅꯨꯄꯤꯗꯨꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯥꯗꯣ ꯃꯆꯥꯅꯨꯄꯤꯗꯣ ꯋꯥꯔꯛꯀꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯅꯦ ꯃꯥꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛꯇꯨ ꯆꯠꯈ꯭ꯔꯦ ꯆꯥꯎꯔꯦꯟꯁꯨ ꯆꯠꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯀꯝꯗꯧꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯣ ꯑꯁꯨꯝꯅ ꯃꯥꯅ ꯆꯠꯅꯤꯡꯂꯒ ꯆꯠꯄ ꯀꯣꯏꯅꯤꯡꯂꯒ ꯀꯣꯏꯕ ꯁꯤꯗꯤ ꯌꯥꯔꯣꯏ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛꯈꯨꯝꯗ ꯂꯩꯃꯍꯜꯅ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯎꯔꯦꯟꯁꯨ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯐꯝꯂꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯆꯥꯎꯔꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯃꯃꯥ ꯅꯆꯥꯅꯨꯄꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯥꯎꯕꯤ ꯁꯥꯗꯨ ꯂꯩꯔꯦ ꯃꯍꯥꯛꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯕꯤꯅꯤꯡꯒꯅꯤ ꯅꯪꯅꯒ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯟꯈꯠꯇꯨꯅ ꯂꯩꯕꯅꯦ ꯐꯠꯇ ꯅꯨꯡꯗ ꯀꯌꯥ ꯊꯣꯛꯇ꯭ꯔꯤꯉꯩ ꯅꯪꯗ꯭ꯔꯤꯉꯩꯗꯅꯦ ꯁꯦꯝꯗꯣꯛꯍꯟꯅꯅꯕ ꯍꯣꯠꯅꯕꯅ ꯐꯅꯤꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯏꯪꯅ ꯇꯞꯅ ꯂꯩꯕꯗꯣ
ꯑꯩꯗꯤ ꯄꯥꯝꯃꯤꯅꯦ ꯑꯗꯨꯕꯨ ꯀꯗꯥꯏ ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯂꯩꯃꯍꯜ ꯃꯄꯨꯔꯣꯏꯕꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯇꯥꯔꯛꯏ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯜꯂꯤ ꯃꯍꯥꯛꯅ ꯈꯨꯝꯃꯤ ꯆꯨꯝꯃꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯣꯡꯃꯗ ꯋꯥꯔꯛꯇꯦ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯍꯜꯂꯤ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯨꯄꯤ ꯃꯥꯅ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯒ ꯍꯦꯛꯇ ꯃꯥꯟꯅꯗꯨꯅ ꯐꯨꯅꯩ ꯈꯠꯅꯩ ꯑꯩꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯦꯞꯄꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯌꯥꯔꯣꯏ ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯁꯤ ꯃꯇꯥꯡꯁꯤꯗ ꯂꯩꯃꯍꯜꯅ ꯁꯨꯝꯅ ꯍꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯑꯃꯗ ꯑꯣꯏꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯈ꯭ꯔꯁꯤꯔꯥ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯖꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯟꯅ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯇꯝꯂꯒ ꯀꯣꯛ ꯍꯦꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯈꯤꯕꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯉꯥꯏꯈꯣ ꯍꯥꯏꯋꯥꯅꯤ ꯅꯪꯕꯨ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯅꯦ ꯃꯗꯨꯗꯤ ꯂꯩꯇꯕ ꯃꯥꯜꯂꯤꯗ ꯅꯨꯄꯥꯗꯤ ꯂꯩꯇꯅ ꯀꯅꯥꯒ ꯂꯨꯍꯣꯡꯒꯗꯣꯔꯤꯕ ꯃꯥꯅꯗꯤ ꯁꯤꯗꯩꯁꯤꯗ ꯑꯐꯥꯎꯕꯤ ꯁꯥꯗꯨꯅ ꯅꯨꯄꯥꯗꯧꯅ ꯂꯩꯔꯦꯗꯣ ꯅꯨꯄꯥ ꯑꯝꯇꯅ ꯃꯥꯕꯨꯗꯤ ꯄꯥꯝꯕꯤꯗ꯭ꯔꯦꯗꯣ ꯍꯦꯔꯥ ꯀꯔꯤ ꯋꯥꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯁꯛ ꯊꯤꯕ ꯃꯤꯔꯣ ꯅꯨꯄꯥ ꯀꯔꯤꯁꯨ ꯋꯥꯠꯂꯣꯏ ꯑꯩ ꯇꯧꯒꯦ ꯃꯃꯥ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯏ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯁꯦꯁꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪ ꯌꯥꯎ ꯅꯨꯄꯤ ꯑꯃꯗꯧꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯕ ꯇꯝꯃꯨꯀꯣ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯕꯗꯨꯁꯨ ꯆꯞ ꯆꯥꯔꯕꯅꯤ ꯅꯄꯥꯒꯩꯒꯅ ꯅꯪꯕꯨ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯊꯕꯥꯇꯣꯟ ꯃꯃꯥꯅ ꯃꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯥꯏ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯋꯥ ꯄꯨꯝꯅꯃꯛ ꯈꯟꯅꯕ ꯂꯣꯏꯔꯕꯅꯤ ꯏꯃꯥ ꯅꯆꯥ ꯑꯩ ꯌꯥꯖꯔꯦ ꯑꯗꯣ ꯅꯆꯥ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯤ ꯑꯝꯇ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯥꯒꯤ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯏꯃꯥꯅ ꯄꯤꯔꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯑꯁꯦꯡꯕꯒꯤ ꯄꯤꯒꯗ꯭ꯔꯣ ꯏꯃꯥ ꯄꯤꯅꯤ ꯑꯗꯣ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯏꯟꯒꯦ ꯊꯕꯥꯇꯣꯟꯗꯤ ꯍꯔꯥꯎꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯂꯩꯃꯍꯜ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯍꯧꯏ ꯂꯩꯃꯍꯜꯅ ꯌꯦꯡꯉꯨꯅꯤ ꯃꯇꯧ ꯑꯁꯦ ꯃꯃꯥ ꯑꯩꯅ ꯅꯨꯄꯥ ꯑꯃ ꯄꯤꯅꯤ ꯍꯥꯏꯕꯗ ꯍꯔꯥꯎꯗꯨꯅ ꯆꯦꯛꯈ꯭ꯔꯤꯕꯁꯦ ꯑꯗꯨꯅꯤ ꯌꯦꯡꯉꯨꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯗꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯃ ꯊꯤꯕ ꯍꯧꯔꯁꯤ ꯊꯤꯕ ꯇꯥꯕꯅꯤꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯥꯏꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯆꯥꯎꯔꯦꯟꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯨꯄꯥ ꯑꯃ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯂꯩꯃꯍꯜꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯃ ꯊꯤꯕ ꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯗ ꯀꯣꯟꯅ ꯊꯪꯗꯗꯤ ꯄꯪꯇꯛ ꯁꯨꯛꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯅꯨꯄꯥꯗꯨꯒ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯊꯕꯥꯇꯣꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯊꯕꯥꯇꯣꯟꯗꯤ ꯂꯨꯍꯣꯡꯕ ꯐꯪꯂꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯏꯃꯨꯡꯗꯅꯤ ꯃꯥꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯕꯣꯔꯕꯨ ꯂꯥꯛꯈ꯭ꯔꯕꯣ ꯍꯣ ꯂꯥꯛꯈ꯭ꯔꯦ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯣ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯍꯩ ꯅꯪꯅ ꯉꯥꯏꯉꯝꯗꯕꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯑꯌꯨꯛꯇ ꯂꯦꯡꯈꯤꯕ ꯀꯨꯟꯗꯣꯗꯨꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯌꯥꯝꯅ ꯍꯨꯛꯅꯤꯡꯉꯦ ꯍꯥꯏꯕ ꯏꯃꯥ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯂꯩꯃꯍꯜ ꯀꯣꯏꯔꯥꯡ ꯂꯥꯡꯖꯩ ꯑꯃꯔꯣꯝꯗ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯐꯪꯂꯦ ꯈꯟꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯃꯍꯜꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯩꯖꯩ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯦ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯃꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯦ ꯂꯨꯍꯣꯡꯕ ꯐꯪꯕꯁꯤꯗ ꯃꯊꯨꯝ ꯃꯔꯥꯡꯒ ꯍꯧꯖꯔꯤ ꯃꯥꯜꯂꯤꯅꯦ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯊꯕꯥꯇꯣꯟꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ